Hi mayam aina leijariba mafam se Assam gi Karbi Anglong district ni Karbi Anglong district sida Meitei Amasung Pangal karam hain leiminei habdo adugi matek amasum haijage na ina sum namjarak pani adagi uhriba lamse asina Amarjan kawi adagi Songom gisina si ikrani kawi somdana Meitei Pangalne adagi Assamese Muslim ne moi yansanaraga taramina yumji khara yame Amarjan gisina kitang di yamde ado asi Meitei hatane Amarjan je kuki khara budi yawi ado Meitei ga Pangal gase adagi matik nungsinana lei mafam sida injang la nadana adagi awa ana hangnadana changthok changsin taunadana ai na dei lei ise aduki matik makoi se nungsinana leinei ado Meitei siso atopaga kaina samnade adagi Meitei Pangal siso Assamese Muslim ga LEIMINNEI se kaina kaisu samnarude ado Meitei ga Pangal ga sini hena samnaraga nungsi chanana lei kasarda chatlasu adum sumaina leiba thengna jai kasarda sudu Meitei ga Pangal ga se amna nungsinei ado Bangladesh tadi ai chatludri ado Bangladesh ta su yam nungsinana lei hai sigi ikrani basti sida Suriba Mistri Singse Meitei hatane ado moje paisa lauda bugumbani laudi lawi ado khara khaktani lauriba as yam nungsinana leida moje sigi masjid china bokajan ne sida imam oirisiso Manipur gi Meitei Pangal amana oibani matam sange mana oirisi mayamna phajani yai imung amalai mayamna khara masak khangba aidi social worker oi kai leiba oja su oiba male ado changsal laga tang unaruki ge si lambi ga si yam nungai khajur pambi ni adai ga si ne khoi gi mse mi lai bro si yam phajai ne jaga si asi da wa am tange kamai tau ba sum unagene la imi noi mayam se ado swai sibu kar mai tau ge nungai bro swai sibo swai si de bukajan sirai se si sum swai se ni ikrani hatta le ne natra nungai bro ba swai se ikrani Islampur hai bune da pangan mayam ta dan leiri ne khome am se sida nungai na dum nuksi chanana leiri sing nungai to kem leite hai harau nungai nuksi chanana leini masallah hayeng phau punamak loina nungsi chanana leimina boisano ado se hai leiga se fajana tharaga yam fajana yam nungai leine se mamang deisina kwara mamang dei kwan se yam nungai leine sida leiba sida Assamese mayam leiri sida yum singse ado si singsiga ado asomda su Manipuri Meitei leiri si singsiga karam ne naksan nei sum nakhoi ga Meitei hena naksana batabni ne ikhagi ramdam Imphal Manipur haibse adudigi lakni lakni na London khondin na ba dagi pije saksa manaba lon tinaba he aduna masallah aduna nuksi chanaba heleba yam nungai jare tabada sina lichu pambira sina lichu pambini siam nungai le mafam se sina kabrang chakni mayam su la ga dum koyak pa yani mafam se